ngasi numida weram phongkiba tongan tongan ba manipuri se phongsing amasum thokiba thawdo wathoksingi maroibi I pausing miyamna thamjagi ahanbada pannam paukse digi lakusaraga Ministry of Home Affairs ki pauktak matu ina Kukizo militant singi mathakta ticket pa hore Manipur me ahum digi tholakribi irang singi mari lena Ministry of Home Affairs MSA na Kukizo militant singi mathakta tigana ba pauktak pirakpadigi National Investigation Agency NIA na Kuki National Army KNA Zombie Revolutionary Army ZRA Kuki National Friends Nehru Faction amasum United Kuki Liberation Army UKLF ki mathakta thigat paukre agency ki pauna hai MSA ki pauktak matu ina NIA na Kuki militant group ahum amasum zo militant group ki mathakta thigat pa hore hairiba militant group singa sina Manipur Bangladesh amasum Myanmar gi lamsing khopselaga makhoi gi oiba sin Kuki zomi state ama semnana ba thorang tawre haina MSA na khangalakibne Militants group singasi manungda ani amadi laingak suspension of operation su sign tawnaribani su satnariba group ani eduti KNA amasum ZRA ni sei sigi July thada Ministry of Home Affairs na Manipur da thoklipi irang asida hairiba militant group singasi mari lainabara haiba thiganaba NIA da instruction pirakhibani Ministry of Home Affairs na hawkiba sahi kya su agreement sign tawnaduna KNA amasum ZRA gi political wing gi mihut singa wari sanaduna lakhibani Manipur irang laktringagi mamangda Manipur gi singda leiriba tribal group singi marakta santi prokna ba haibisida nakalani gi marakta wari sanarakibani adubu me ahum digi Manipur irang lakhibadigi irang si political gi web operation ama purakna ba hona bada India government na miyeng thamduna lakpaga loinana thoklibi irang siga mari lainana militant group singa sigi mathakta thigana ba akan ba pressure kya mai ke kya digi lakhibani Panbaya badi center amasum Manipur government ka KNA amasum ZRA ga nakal ahum gi marakta su agreement sign tawniki badu Manipur ga me ahum digi irang thulakliba sigi mangoinana sahi asigi March thada Manipur government ki oina lahulup ani asiga su agreement sign tawniki badu withdraw tawkhrabani agency ki policy na makataradun hai KNA ZRA Kuki National Friends Nehru Faction amasum UKLF hairiba militant group singasina Myanmar da leiriba People's Defense Force PDF tagi mating lawi hainasu MSA na NIA da khangan baga loinana tampak ki miyoi singda hingsa gi thawong sing chathanaba Manipur da based of Kuki militants group singasida Myanmar da leiba sin Kuki zo group na nongmai amari nongmai maru sing leptana pirai hainasu khanki Makoina Manipur Myanmar amasum Bangladesh ki lamsing khopselaga sin Kuki zo state ama semnana ba aron ma thorang tawi haina su MSA na NIA da khangan ki haina official amana phongdorki Myanmar inkumja lising aniga kunga mathoi digi military junta na lenga paikhiba matam digi militant group singa sinama phamadugi local miyoi singda training pibaga loina Manipur gi tampak lamda landarakpa thajilaki amadi makoina security force fawba sniper sizinaduna attack sataki haina MAHA na NIA da khangan khiba dugi wafam court tawduna official aduna agency da makhatana phongdorki amaramda hawkiba lepa numitta Indian Express na akhanana Manipur gi State Minister N Biren yo unaduna lawkiba interview amada State Minister na Manipur da thoklibi irang asi transborder conspiracy ki haina phongdokladuna Manipur da thoklibi irang asi kanglup ani gi marakta thokpa irang nati haina phongdokhi haidi NIA gi report matungina Manipur da tha manga hena satharakliba lan gumba phibamasi external forcing gi khut yawi heba mek sena khangle maramasina asigumba mapani khut sangliba si sanghandaba tarabadi tholibu wathok asi luisin mangamgen hena State Minister N Berena phongdoki panbayai KNA haibisi Kuki National Organization gi military wing ni amadi Manipur khundari ba Kuki singi khwaidi gi maruiba political organization amani amaramde Zomi Revolutionary Army sina inkumja lising amaga samapan ga maudraga tereta lingkat ki ba Zomi Nationalist Insurgent Group ki khulai pa wing ni hanisu paus na makatana phongdorakli Makasa tharakpo ina to papawmna wakhal gi anaba leiraba singi center ama athubada lenga na sana ba thawrang tawri Minister Dingo Social Welfare Department gi makhada wakhal amadi pukning gi anaba leiraba miyoi singi oiba Rehabilitation Center ama athuba matam na sana ba thawrang lakhuli haina Social Welfare Minister Haikam Dingo na phongdokre wafam singa Center for Maintenance Hygiene sangangai usekon da sinura pangthukiba World Mental Health Day gi thoram na phongdokibani Center is the Pangtokiba Thora Madu Atuba Mitung Lengi Warol period on Minister Dingon High. Hiram Kia the Social Welfare Department and the Health Department Anituna Satminabiki Tangai for the Valley. Mating Labor Kunayam Ohensi Harabadi, Mipung Kudimu Wakal Puning Fana, Lehem Matokaki.
थौरम अदुदा सरुक यारतुन सोशल वेलफेयर डायरेक्टर ngangom utamna hai sathariba irang asi hek horakpadigi pikliba angangdigi horaga miyoi ayamba pukning amadi wakhal gi anapa leire habi hai relief camp sangjafam lawdun leiriba miyoi singi sada sama anaba si leiramgani haina lawpi hai anaba si makhatana irang asi loikraba phawbada leiroi haningai leti henadum hengalakpa yana leire hai mana makhatana hai haksang phana leinaba miyamna haksang sajal toriba sigumma wakhal pukning phana thamna nungti numit khudingi meditation tawbigi hainabi thamna sip wakhal gi leina lerabadi kaidonung nungaifam khangloidabana mipum khudimak pukning amadi wakhal phana thamnaba paujan minasip loinana ngasi fawbal state asida mental illness khaktagi oiba analeng sangama thamba ngamdana leiriba thorang ama tawduna thamnaba lenga na hona biu haikenasu paus na makhatana pali amaramdana Maheshwarna Kuldip unadun irang asigi matangna wafam kya thamkhre mahairoi anigi haksang phangnaba thiri athubada imung manungda shinagani Kuldip kokizau singni Independence Day numitta paikhiba khutlai sing adu ashabani hairakle RPI athawaligi National Secretary Maheshwar Thanaujamna ngasi Manipur gi Security Advisor Kuldip Singha ga unaduna irang asigi matangna Maheshwar gi makedigi wafam kya phakre irang asida suda leiriba kokila rolup singi khut ye chawna yauduna sugi chana kanglon sing thuwai bigi matangda center da khankhre su lauthokpa natraga lauthoktabagi wafamni center na warep laurakani haina security advisor Kuldip na thamlaki haina Maheshwar Thanaujamna phungdorakli ngasi CM secretary security advisor ga unaruraba matungna paumising unaba mada Maheshwar na hai sin koki narco terrorist na makuchalaba matung tamthi miyata hatpi khraba mahairoi aniga haksang phangnaba mafam kya thi huba humbagi thabak sa thari athubura haksang sing imung munungi miyoi sing sinnana ba honagi haina thajaba pirakle tampakta security force sing na akan mamongna thi bu humbagi thabak sa tharaga sing da karisu tawdrabra haina miyamna khanariba sigi matangda hangbo wahangda sing da su akan mamongna thi bu humbagi thabak sa thaduna nomoi kya fagat pangamle haina advisor na phongdorakhi haiki Makhatana Maheshwar hai sin koki singna khunaba mafam singna thariba popi pambi singa si lokpa haudringai da muthatkani haina se minister na phongdokhiba leibana mateng pangbina ba haibade advisor gi makedigi su sungsoi soidana mateng pangani habi gi thajaba pirakhi more da leiriba mite gi yum sing excavator gari sing sijanaduna takhaina ba hotnarakle haina pau phangmadigi RF ki personal singarang more da thajingkhre se minister na su thawong adu Sathandana ba hairakpa leire hain sphungdoraki loinana intelligence tagi phangba report ki matungina hokhiba August taraga mangada Susampura pangthokhiba Independence Day thorom da sejanakhiba nongmai singadu asaba nongmai ngaktani haina security advisor Kuldip Singha na phongdoraki haikenasu paus da makhatana phongdorakli amaromdana yumda yokpa ok singda laina sandorakpa ki report leite veterinary director lamdam asida nungtigi phongba paukse singda yumda yokpa ok singda Masakhangdaba laina sandurakton okya sirihan report tawkhraba matung Manipur lengaki Department of Veterinary and Animal Husbandry gi Director NG Ebotombi na phungdokre Sanjen thongda liba maki office ta paumi kharaga akhanana unabada Director ND Ebotombi hai paukse khrada Manipur yumda yokpa oksingda masakhangdaba laina sandurakton okya sirihan phongkiba dubu singnaraduna isterasida asingmu layong amata oksingda paktaknana sibigi report phangde haina phongdokhibane Amaramda Manipur Press Cup the Pangtokipa Paugi Mipfamada Manipur Progressive Pig Farmers Association ki Joint Secretary Laisangbam Vidyasagar na Manipur ki tungan mafam singna masakhangdaba laisat amana maram oiduna paksana oksirakli haibigi haibgaloinana Hirama sidang asi phawba veterinary department gi mekeri gi karigumba thawrang amata lakhotpa leitri haina phungdokhibani Nakalamuram na nga si yuk ok loiba nupa amana maki asib ok ama puraga sanjen thongda leiba veterinary office ta pukhalakpaga loinana staff sina kari maramna sibano haiba yengsin khrairi amaromdana Manipur High Court ki acting chief justice transfer taunaba asin recommend tokre Manipur High Court ki acting chief justice MB Murandas Kolkata High Court transfer taunaba Supreme Court na recommend tokre sab recommendation sayola sigi angan masarukta semkhibani Supreme Court ki Chief Justice DY Sandersut amadi Justice Singh Sanjoy Kisan Kol Sanjeev Khana BR Gabay amadi Surya Kanta na khuyek piba resolution amada Collegiums asina phongdokhibra Supreme Court na lawripa wareba si Kolkata High Court ki Chief Justice ka hana tathokta sintaraba matung loinana Manipur High Court ki maramda ningthina khangmaga loinana asumba wayel phangnabagi damak hena phaba administration ama leinaba lawkhibne haidi amaromdana wanguda maira release sakre wangu ahalup laifam apun malup walalna
Sinduna ngarang numidang wangugi miyamna mayra rally satpaga loinana thoglib irang asina awaba tarabasing saruk yaduna wanguda handak sahi yoina wanguda ningol sakobo thoram pangthoktana baware blokre Walana sinduna ngarang numidang sakhiba santi kyoeba mairagi khongsat aduda sugunu kendra amadi wangu kendra gi manungda leiba wangu gi tungan ba lekai digi lakpa maira paibi kayana saruk yakhi mairagi khongsat aduda saruk yakiba walal gi finance secretary amam angok sanana hai manipur me uhum digi thoglib irang asida mayum mai thaki badigi lanjen aduna relief camp da lairiba singi marakta yawriba ningol sing handak sahi yoina ningol sakoba phangnaroi da ba sigi yenglaga sei sigi ningol sakoba tharam wangu gi oina pangthopi ganu haibu wafum thamki amarom dana manipur gi ihau kya da pangal sing saruk yadunu lakli amako Manipur gi ngamkhai kaipa yaru haina sangsinduna laklibi ihau kya maitai pangal sing saruk yaduna lakli hauji kukizo militant sing Manipur thugaina ba hotnariba sigi mayokta miyamna sangsiliba khongjang sing dasu makhatana saruk yarakani haibigi thajaba All Manipur United Clubs Organization amukogi President Nando Luwangna thajaba thamkhre All Kwakta Youth Voluntary Organization AKYBO gi thaumi singi minglaw thokpa amadi Organization asigi anaubo office ama kwakta kaithil dangasi hangdokpagi tharamna Nando Luwangna mataki wafam asi phungdokibani makna hai hauju Manipur gi oiriba irang asida kwakta asi yamna maruoiba amadi sensitive oiba mapam amani kwakta gi mitei pangal isil inaw singna hauju oiriba phibam asida Manipur gi apunba lamge amadi lenga ki saktam da kukizo militant singna yamna usit thawoidana singnaragli ba asigi pakum ama maruoina mitei singna pina ba honariba asida makhal kya gi mating Pangbirakhiba adubu makna thakarpa phungdokhi kwakta amadi atai mafam singda leiriba pangal singna mating yamna panglabasu kwakta gi pangal kharana miyamna pamliba adugi ona tainabada thabak tawba kharadi yakhi adugu madu matungna amuk thoktana ba kwakta gi amadi atai khul singi pangal miyamna hona bidiba asisu thagali mitei singnasu pangal singi marakta miyai kharana asoiba khara yawrabasu maduna Pangal punamakta lana khanba madi saibigi thabak yariba makhai tawbiganu haina sumangna phungdokhi magna makha taraduna Manipur gi apunbigi saktam kaibi yaro haina Manipur gi miyamna lauduna lakiba madi makhal kya gi khongjang sangsinduna lakiba duda lamdam sida khunda minariba mitei pangal singsu aduma saruk yaduna lakibani Inkumja lising amaga samapan ga maudra ga tere ki matam digi miyamna Manipur gi saktam kaibi yaro haina Manipur gi mapum kya da sangsin kiba khongjang gi saruk am oina yaripok singa Hairong dagi Nawaz Khan amadi Zamaruddin hairiba anisu English amaga samapan ga maudra ga taret ki August kun gani thoida thawaina ponta pikhi Manipur gi apun bigi saktam gi damak thawai thakiba madi thengthang kya da miyamna horakhibi ihausing da saruk yakiba oibana haujik kukizau militant singna Manipur thugaina bu hotnarakliba asigi mayokta miyamna sangsiliba khongjang singda mitei pangal na makhatana saruk yarakhi gani haibigi thajaba sumangna thamki Amuko amadi United Clubs Organization Bisnupur District ki President amadi thaumi sing saruk yaduna pangthokiba thoram aduda AKYBO gi President oina Mera Mayum Salmat Khan Vice President sing oina Yumkhaibam Zunes Aribam Muzifuddin General Secretary oina Sesam Hanis Khan Finance Secretary oina Aribam Abdul Rahim Publicity Secretary oina Moinam Akhtar yauna pun Executive Member Tara amasung Advisor Marigi Ming Lauthoki Swadi Makasa Tarapoina Paunel Kol Pausi di Kito Papom na Miyoi Marina Yum the Sanglak Laga Nomai Utuna Sielama di Sana Lutokre Maruti Benamada Lak Khutlai Paiba Miyoi Marina Yum Amada Sanglak Tuna Nomai Sindol Lupa Lak Mariga di Sing Marfum di Sana Lupa Sing Lutokre Hairiba Thaudo Singarang Numidang Pung Tare Rom Tarak Pumatamda Impal East District Manung Sanba Kurai Larigam Bam Laikai the Tokibane Thaudo Sigi Matana Press na Pungba Paun Hai Laikai Edomak Tada Liba Ning Thousand Bratan Apokpa Ibo Soko Bamio Magi Mayumda Masakang the Bamio Mari Sanglaka Hairiba Imungaduda Tamba Posay Sing Sakai Bagaloin and Sielama di Sanalo Passing Adu Lut Tokibanadi Hairiba Sielama di Sanalo Passing Adu Lut Tokibadan Imungadubu Number 4 Yoli Hanis Moral Siram Kiadi Thaudo aduga mari lainana ning thousand ratana phungdokhibada ngara numidang pung tare rom khara helaku matamda imungda masanupiga leiringai sumangdagi miyoi kharana kaurakpadagi thokluba matamda miyoi ani khulai pairaga leirama thinaki miyoi singadugi maraktagi miyoi amana na karigidamak number 4 karbar tauribano haina moral sibga loinana imung adu sanglaktuna imungi polam sing sai khaiduna upu sing hangdoklaga senpam amadi sana lupa sing adu puduna satkibana haidi Thaudo adugi mari lainaba Impal East District Wakachiro lama pisin kresu haidi Loisilak poina to papawm na oil pump sing thonglo na kre hangna khibu oil pump sing na miyam na kiu lepna duna thaw ngai nari
ngasi oil pump ayamba thong hangnakidre hangkiba pump singna miyamna kiu sangna lepnaduna thaw lawnaba honari tha sigitang mapan gi numidang Imphal Ziri lambi National Highway 38 ki Nungba Police Station yoramdaida CRPF na Scott Torga Purakiba Petroleum amasum LPG bullet ki convoy da numai kapsilakibagi thong yaning da phungdoktuna Manipur Petroleum's Product Transporters Association amadi All Manipur Petroleum's Product Drivers Association anina lawkibu warep ki matungina ngasi Imphal East amadi Imphal West district laiba petrol pump sing ayamba thonglo nakip petrol pump kharada ngasi ayu anganbada thong hangna ba yorakpadigi miyai kya thawlawno ba kiu lepnaraga thawhanakip thawlawu langlakiba miyai khrana laingana silang liba security ki section thorang sing asi peningai hoidre lifeline oiriba Imphal Dimapur lambi boycott hangdokle hairabasu nongmada sangdraba yadraba polam marang kaina security na ngak selga puslak pangamdre petroleum amadi LPG asisu tangai fadaba polam amani Imphal Ziribam lambida lalhulup singi senkai pi di haiduna ehing nungthil khaidana petroleum amadi LPG purakliba driver sing furak panomai kapsin basi lenga na yaduna taholibra sel thungi lairiba awaba sida nongmada sangdraba yadraba polam puslak po lepkhibadagi apikpa lalon itik tawzariba sing amadi atai thabak tawzariba singdadi khamthengna awaba pi raike Nakalamoramda Manipur miyam gidamak ayuk numidang amadi nungju nungsa khaidana mathau toriba gari driver singdi attack sa tharagli basi pangdabagi thawngni gari driver singdi attack sa tharakhiba aduda senaba miyoi sing thidoktuna makhoi mathakte action lokhalagani haina Rongmai Naga Students Organization Ronso gi mekedigi su phungdorakli Hiramsigi matangna Rongmai Naga Students Organization Ronso Nungwa President Gaisu Gangmai na paumisna phungdorakpagi matungina Manipur si hausik yamna luba phibam amada laidi habisi miyamna khangnarba wafamni paw ama lana sandokhiba matamda furup amaga wakhal lana sanakiduna hena asabu wathu am oirakpa yai maramaduna aikhoina thawdu amagi matangna paw tambada yamna section na asumba karino hana thidoklaba matungna paw tamsi Nungbada gari driver sing the thokiba thawdok adu yamna lebak thiba mani Rongmai Naga Students Organization su thawdo adu akan mamona kanim tawi thawdo adu gi matang organization sina su thigat pa hokhradi handak to oil tanker gari khara da nongmai kapsilaki badu ngauksina ba khrana air gun season aduna satakhi bani haibesu khwangbangam raiki makhoi gi mathak to organization sina soina action lakhot kani haikina su paus da makhatarakli adu hausi koina di myam paus matang selu sinjarage mas myam pun ano update ngai minisi